Krumjari SKTV की Manipuri pau bumit yang tabi riba pumnamak po kundrak pam sanatomi na taram nokjari ahan bada maruiba pau. Trong laubi ki thaudok matung da pam da thaudok sing torok tanaba tampa ki district manga da thamlakiba mobile internet ki atingba makatana numit nini amaga sangdokre. Trong laubi ki thaudok da thizin humjin bagi thaba khumang chausin changsili miyam na asawa fata duna lengak da mateng pangbi na ba Home Minister Govind's Kontong jong na appeal toraki. Trong laubi ki terrorist bomb attack atubada thijinduna chenaba singi matakta matik chaba action lokat handiyo haina Union Minister of State Ramdas Athawale na Union Home Minister Amit Shah da taksinke. Amasung Naat ki chatnabi amadi haraw tayambaga loinana Hindu lining chatpa singi sajibu cherao bakumai ngasi Manipur gi mafam kayada pangtok nakre. Haujik pau sandok na pijari Manipur lengak na irang laksan na ba pambai ni haiduna tha asigi haukibatang taretigi hauduna state asigi district mangada VPN service yauna mobile internet service mobile data service atingba thamduna lakhiba adu handokpagi mauta ngasidagi makhatana numit nini oina nauna sangdokre Manipur lengak ki commissioner cum secretary home and Asok Kumar da ngasi thokiba order amagi matung inna Trong laubi thaudok matungda makhatana pamdaba thaudok sing thorak pathingna na ba pambai ama oina Imphal West Imphal East Thaubal Kakching amasung Bisnupur district singda VPN service yauna mobile internet service mobile data service athingba thamduna lakhiba adu ngasi nungtil pung ani dagi hauraga makhatana numit nini sangdok kibani Trong laubi ki thaudok thijin humjin bagi thaba khumang chausina changsili miyamna asawa fathaduna lengak tamateng pangbina ba Home Minister Govind's Kontong na appeal tawrakli Manipur Fire Service na sinduna April gi tang kun fauba chayol ama chup na pangthokadaba Fire Service Week English ngani kun gi taruk ngasi polo ground manakta leiba Manipur Fire Service headquarter da haudokre thauram aduda wangang laduna Minister Govind's na hai National Investigation Agency NIA na trong laubi ki thaudok tijin humjin bagi thabak kumang chausina changsili NIA ga ngai hak leitena pau faunari lengang na paikhalak liba thabak thorum singda miyam ga loinena chungsin naduna amadi asawba khuding mak fathaduna tung koiba tangdulai taba punshirol amada lakna na bahot nabada mateng pangbi na ba appeal tawki ngasi haudokiba Fire Service Week kamari lenena Minister Govind's na hai maihau langpok thorokpa matamda Fire Service na lawriba thodang asida Manipur Police Department yauna miyam na mateng pangbi bachang e lenga ki maikei de gisu Fire Service ki personal singna mathau taba matam ga chunaraba khutsukulai sing thamna ba angamba thakta hotnadi Missing yam kalakpagi matung ina Imphal manungda multi-store building kaya sagalakpana maihau langpok thorakpada Fire Service ki mathau khak natana mipum kuding maknasu isa na checksin thorang lokhatpa oina fire extinguisher na chingba thamna ba hona si haiki ngase pangthok ki ba Fire Service Week English ngani kun ge taruk hogdokpagi thoram aduda mathau pangthokpada thawai kat kraba laikhidraba Fire Service ki personal singda laishu katuna ikai khumnaba utki District Fire Substation Singdasu Computer Set Yenthokpaga loinana Fire Fighting amasung Rescue Equipment Singi Live Demonstration su utki Turong laubi ki thodoki investigation yamna fast pace da akhoi changsili is in a very advanced stage masi sarkar na paikhal lagliba thabak sing asi Manipur da leibiriba praja punamak na asaw bana akhoi mangjaba oi akhoi sungsin na re hairaga tungko ibagi oiba santi leiba adugumba saukhatpa state ama oinana ba hona bada mateng pangbiu Directorate asida leibiriba Fire Service ki staff khuding makpu yamna ngamkhai leitana ha thagat chaba phungdokchari akhoi Manipur gi tampak pikhraba tampak sida ayam mi tongan ba business tongan ba darkar gi matungina multi story building mayam vertical expansion torokpa mi tasilakpa kungna tasilakpa population urbanization hengalakpa gi matungina akhoi isa gi su preventive measures tawaya ba ai yum sida karigumba maihau langpok ama thokla agadi haibana singba sida fire extinguisher macha ama mahapa even private vehicles sing jitaju
अखोई फायर एक्सटिंग्विशर याम अपिक अपिक पाई खोई कन्ननबा अखोई इसासी सेक्शन थौरांग लखननबा अदुगुंबा इक्विपमेंट मचा मचा सिंगसिसु हापा याम तंगाई फदे बिष्णुपुर डिस्ट्रिक्ट की ट्रोंगलाउबीदा टेररिस्ट की बॉम्ब अटैक ता अंगांग अनि हाथखिबगी थौदोक अदु अथुबदा थिजिंदुना चेनबसिंगी मथक्ता मतिक चाबा एक्शन लौकलु हाइना सोशल जस्टिस एंड एम्पावरमेंट की यूनियन मिनिस्टर ऑफ स्टेट रामदास अथवालेना यूनियन होम मिनिस्टर अमित शाह दा तक्सिनक्रे मिनिस्टर ऑफ स्टेट रामदास अथवालेना यूनियन होम मिनिस्टर अमित शाह दा थाबा चेरोल अमदा अप्रैल की तांग तरेता थोकिबा थौदोक अदु यामना नुंगाइतबा थौदोक अमनी करिसु खंगजिद्रिबा अंगांग अनि अदु मिनुंगशी लैतबा टेररिस्ट की थौओंगदा विक्टिम ओइरे असिगुंबा अटैक असि अंगांगसिंग खक्तदा चथबा नते मसिमक शांति पामलिबा मणिपुरदा अटैक तौबगा पांककनी असिगुंबा अटैक असि अवांगबा थाकता यानिंगदबा फोंगदोकली थौदोक असिदा चेनबसिंगी मथक्ता चप चाबा थबक लौखतकदबनी अथुबदा थौदोक असि थिजिंदुना विक्टिम ओइरिबा इमुंग मनुंग अमसुंग मणिपुरगी मियामदा जस्टिस फंगहनबियु अमदी शांति थंबगा लोइनना मिचम मियामगी पुंसि कनबा हाइबसिदा अहेनबा मित्येंग थमदुना थबक पाइकटपियु हाइना तक्सिनखी हिंदू लाइनिंग चटपसिंगी चैराउब कुमहै ngasi मफम कयादा पाकसना पांगथोकनख्रे लाइनिंग लाइसोन की थौरम सिंह पांगथोकपगा लोइनना मथेल लुकोई लांगदुना युमयुमगी थोंगालदा हई लेगे लोइनना मथेल लुकोई सिंह अदु कथोकपना मरु ओइबा कुमहै असिगी सक्तम ओइकी युमथंगनबा सिंहदा इंचांग लानदुना नुंगसी चानना लेमिन्नबगी मरु ओइबा सक्तमसु कुमहै असिगी मनुंग चन्ना उबा फंकी हौजिक लेरिबा मणिपुरगी इरांग असना मरम ओइरगा कुमहै असि का हेना पाकथोक चौथोकना पांगथोकपगी ममी ताखिदे इपा इपुगी हाक्तक्तगी चटनरक्पा ओइना लमता थागी अहानबा थांगजन नुमिता सरोय ngaraugi chakthak pijaduna saroi khangबगी थौरम पांगथोक्तुना लाक्ली ngasi हैरांगोई थोंग माइबम लेकाई अपुनबा मैरा पाइबिना सिंदुना लमता थागी सरोय ngaroi khangबगी अरोइबा थौरम पांगथोक्रे सरोय ngaroi khangबगी थौरम अदुगा मरी लेनरा हैरांगोई थोंग माइबम लेकाई अपुनबा मैरा पाइबिगी थौमी निंगथौजम नोनी वालाना फोंगदोक रखिबदा लमदम से थोकलिबा लाइबक्तिबा थौदोक सिंग असि अमुक खन्ना थोक्तनबा अमदी लमदम असिबु ngakpi senbiriba ईश्वरगी मफमदा थौनीबा ओइना थौरम असि पांगथोकपनी थांगना चखै तरा चिंगदुना अरोइबा चखै असिना कोकथोक्तुना लंगथोकलगा फत्तबसिंग अमुक खन्ना लाक्तनबा थौनिखिबनी हाइकी कोई सरोय खांगबसे लमतागी अहांबा थांगन निमिसे सिदना हाना खांगागा ngasi खोगी सरिबुकी गौरगी चराउबसे सिदा अवाई खुमना अमा तवेबा अदुने अखोय मयामना थारिसे अखोगी लेकाई सिगी ओइना सेना थोक्तनबा अवाना तादनबा लागी सरुक तंबनेबा खोना थारिसे सरोयगी मयाम सिगी चखांगनेबा खोय पिसे अदुगा लमसि कोलिबा इसोरसिन सिगी ओइनासु खुरुमजबनेबा बतांग असिदा ब्रेक अमा लौजरी ब्रेक तिगी यामना थुना हंजरके SKTV न्यूज़ पु बियंग तादुना लेबियो SKTV na local operator singidamak nungairaba pau puduna lakshari high speed internet IPTV OTT yauna atai khudong saba kya piripa SKTV gi saruk ama oibiu franchise ki khuthangda mapangal kalaba connection facility leijare local cable operator ama oiduna miyamda news amasung entertainment program sing yahunbiu SKTV gi technology amasung magul leiraba service asida adumsu yawiu akupa marol gi damak mobile number 7005259437 natraga 8974209157 da call tawbiratuna khangbiba yagani ब्रेक की मतुंग दमियां बोमो कना तराम नोकचरी मखाताबा पाओ कंगलाइपाक कम्युनिस्ट पार्टी पॉटलिट ब्यूरो स्टैंडिंग कमिटी की चामरी गनिफु तरुक सुबा मपोक नुमित थौरम तोंगान तोंगान बा मफम सिंगदा पांगथोक्रे लोना तिंख्रबा लालौरुप असिगे इन्फॉर्मेशन अमसुंग पब्लिक रिलेशन डिपार्टमेंट के सेक्रेटरी एम पुंसीबा मैतेना खुद पिदुना थादोरकिबा चिरोल अमदा मपोक नुमित थौरमगी मनुंग चन्ना यावलान मिसिंगना मिनिट अनि तुमिना लेप्तुना यक्नबा सिंगा मायोक नकिबा निंगतम यावलान थेंगदा लेखिद्रबा सिंगी मफमदा इकाई खुमनबा उतकी
tampak amasung chingda leiba khul kayadasu hidak langthak amasung first aid kit sing yauna miyamda athum ahausing yenthoki mapok numit thoramda lup asigi chairman ibungo ngangomna piba paujel pathoktuna taminaki Kangleipak Manipurda mahi masin gilamda afaba ahungba ama puraktuna afaba khunai ama semgatna bagi pandamda revolutionary education policy of Kangleipak haida khangnaba thaushilsu hogdoki lamdamasda mahi masin tambage kanglonda leiriba asoiba aranba sing asi yenglaga khunai asida punna chatminaba yaba senja thumja wachat wanom yaudaba hena magun leiba mahi masin gi mangal mahirui singda fanghanaba pandamda thausil asi hogdokpani haina cherol asida fangdurakli Lamdam asigi irang loishindana leibaga loinana trong laubigi thodokpu yaningdaba fongdoktuna ngasigi oina iroi shembada leiba Manipur Zoological Garden asi thonglon sile haina EYDC Club iroi shembagi maikeidagi fongdorakli Club asigi maikeidagi fongdokrakibada pikliba angang ani bomb kapsinduna hatkiba amadi CRPF na nongmai kapada mioi ahum leikidaba aduda yaningdaba amadi awaba fongdokpu oina ngasi nongmagi oina Manipur Zoological Garden asi thingjinbani masigi mathakta fibam Fagalaktriba fauba club asna konba mafam singda harau kumai pangthokpigano haidi Ronglawida Taiwangi awa nungaibu tasengna khamjadriba angang loinana madugi protest sangjaluba mioi ahum amsu yam minungsi haitana central forces na kapthorokwa nungina panbadagi legidaba dugi solution ama poraktribo yusemba yu development club na koliba area mafam asida matam kattana irang harau kumai amadi hoksi na singba koi tingjang jakre loina nangasi gauragi serau on sisu University Zoological Garden asi zu yama lakani haidana asa to biram leibirangani mangjong na zu asi koi ngasi gi oina club na tingjang jare haiba mafam asi usijare Trong laubida kuki militant singna bomb kapsin bedagi pikliba angang ani hatkiba amadi micham miyambu ngak senana balairiba Central Security Force CRPF na kapthok rakba nongmai maruna pan bedagi mioi ahum leikidaba thodok adubu yaningdaba fongdoktuna ya school AC gi manung chanba Brahmapur Laipubam Laikai dangarang mairagi khongchit chatuna yaningdaba fongdokre Brahmapur Laipubam Laikai Mairapaibi amadi Social Development Organization SODO na punna kutsamnaduna chatkiba rally aduda angang hatpa yaningde mara leiba sing atuba matamda faduna ahakpa chairak pigadabani micham miyamda onsinduna nongmai kapa Central Force loktho u haibana chingba kolaw kaya lawkibuga loinana leikidraba singi mafamda ikai khamnabasu utki Trong laubida angang ani hatkiba thodok aduda chenaba kuki narco terrorist sing amadi micham hatpa CRPF personal cherak pigadabani haiba kholaw lauduna nupi kanglop Women's Welfare Association kairang mamang laikai nangarang numidang mairagi khongchat ama chatkre mairagi khongchat adu kairang mamang laikai lamdaibung lampaktagi hauduna chatki Leiba sarkar je koina matik chade maramdi koiba thawlo kudemo se sel khara biraga yasanine haiba wa koi wakhalon da pui ai koi gi hakchanga seng jong wona ba haiba se masi koi parjana sukha pamde leigi daba angang ani se mama mapa no we we da pibam ai koi isa mak da phawi haiba thawlo se toina tholakani haiba wafam je koi punamak loina ma wakhal je sum asida adum tawdula koi pukchet koi je loina khanna dum leire maramasina leiba government asina asuba thogdo karamana solve tawgadagi habse yamna munna kanda biraga thabak paket pirau Moirangi trong laubida thokiba thodokta leikidraba angang ani amadi thodok adubu pendaba fongdokpada khongjangda leikidraba ahum amadi asok apan nang kiba miyoi singi thodokpu pendaba amadi yaningdaba fongdokpa oina wakat mifam ama Hayeng pangthok lagani haina Jiribam United Club JUC Jiribam Manipurna fongdrakli ngasi JUC Jiribam Manipur gi tongan ba thongmi singna saruk yaduna pangthokiba pawgi mifamda kuki narco terrorist singna chatharakliba thawdo kaya asi lanthengna ba hayeng JUC Jiribam Manipurna sinduna ayuk pung 10 makhaida Jiribam gi mayon oiriba irabot mitam manakta wakat mifam asi pangthokani wakat mifam asida jiri miyamna saruk yabiu loinena Jiribam da harau kumhai ga mari leinaba thabak amata tawbidanaba haiki Amaromda band party sound party singnasu Manipurda athingba leire haiduna mapanda chatpagi hainabi thadokpiyo haina fongduki narco terrorist singna aduga tongan ba
माइकईदगी सिंगनरिलिबा मयामसी थेननबगीदमक्ता हयेंसी ऐराबोट की स्टेचू लेरिबा असिगी अकोइबदा जिरिबामगी अपुनबगी ओइना वाकत मिफम सिट इन प्रोटेस्ट असिदा मियाम पुनमगना इसा इसागी हयेंगी ओइबा नुमित असिगी सिंथा लेपिरगा सरुक याबिनबगीदमक्ता जिरी यूनाइटेड कमिटी की माइकईदगी अपील तौजरी Trong laubi ki mihat yaning de micham amadi angang hatpa yaning de lengak na micham miyam ki punsi kanbiu Manipur ki Central Force sing logtho u ki terrorist sing marufang na muthatlu matik chadaba Chief Minister from Thadokadabani haiba kholau kaya galoine na ngarang kumbi AC ki manung chanba wangu sadangkong thongkhong degi akoiba mafam singda maira khong chatkre maikei adung ki tongan ba club sing na punna senduna wangu sadangkong thongkhong degi hauraga Chairel Mangjil lengang tabi Chadon Pokpi na chingba khul singda trong laubi ki thodok adubu yaning daba kholau kaya lauduna miyam na maira pairaga khongchat chatki Trong laubi ki thodok pu yaning daba phongdoktuna miyam da achumba wayel phanghallu haiduna taksiluba Samaj Tengbang Loop STL gi General Secretary Haisnam Silan amasung Uripok apun balop UAL gi Organization Secretary Larik Yangbam Bedik atopaming Bode gi matakta FIR panduna Police na sumon tharakpada STL amasung UAL anina yaning daba phongdurakli Police ki thawong adubu yaning daba phongdoktuna ngasi Uripok achom lekaida STL amasung UAL anina senduna miyam na wakat mifam chathaki Haisnam Silan amasung Larik Yangbam Bedik atopaming Bode bu Imphal Police Station da FIR register tawduna Sumon Tarakliba asi handok piyu karigumba handok trabadi miyam na makhal makha kayagi khongjang sing jangsilagani haina wakat mifam aduda sarukya khiba singna phongdurakli Islam silan mahaki press ki mapau logo matamda isa adu bachin degi ki terrorist aduna aikoi kuna halaitana sum nandara ko se aikoi pendre aduna aikoi ki Manipur si de laiba emele si di mayunda sanction duna makoi degi kholau mlaga makoi degi project amam laholaga makoi ki pning ki apam do santo ko khongjang ama sanction la si ana aidana mahana press da khaidu haidu wahi to aina yati aduna ha police station Imphal lakadabani habi sumon lakpadagi isa sile kun sabam khangre samna lawjuru bi isa du na hak laitana Imphal thana gi side tagi mahaku pick up tawna bagi damakta ngasi sulai ngarang dang sulai na hak laitana sum round sala lakasida mama ai boiba ikoi gi paisang na baje sum hanjala kadagi isa singasi bu makoi bu pam kun to koya ron makoi bu kokot koya ron makoi gi damakta mama ikoi na right of freedom ni makada isa singasi bu ngakani haidi koi wa hanjani Haukiba Nongmaijing Numita Thaubal District ki Manung Channa Hairokta Leiba Khulgi Uyokta Khanghodana Mai Chaklakpadagi Makatana Hena Khudung Thiba Thoklam Gadabadagi Miyamna Kanba Ngamhore Kadaidagi Kamdongna Horokibano Khangdana Khulgi Uyokta Chaklakiba Mai Adu Ubadagi Eco Network Manipur Hairok Part 3 da Leiriba Hairok Development Club Kabo Leikai Development Association amadi Khuman Youth Development Club ki Thaumi singna mafam aduda changsinduna mai kanbagi thabak chathakiba ka loinana makha hena khudong tiba thoklam gadabadigi kanba ngamki Kulesigi mamangda Technopol District ka taina na leiriba kulgi umang asi ngak senbagi mapung oiba thaudang Hairok Part 1 amadi Part 3 da leiriba club singna lawduna lakpada mamangda su umang asi lamhen tuhen bamiyoi kharana itatatana mai tharambagi thaudok kaya laikre hadak mai tharambagi thaudok asisu umang asibu manghan ba pamba miyoi kharana atamnana tawbani haina chingnaba lei akoibagi fibam kannanaba miyam amadi mari lenaba department na akan bathabak paikhalingai cherak asida asigumba thawong chatharakpa asi taraina laude masi makatana tawbiganu umang yokatpada ekoi khuding maki thaudang lawmina si haina Eco Network Manipur gi maikei degi phongdurakli Senapati ki tongan ba mafam singda leiriba CSO amadi Mahairoi Loop kayana handak UPSC na lawba Civil Services exam da All India rank 800 talakiba Dr. T.H. Bapani na ngasi Imphal International Airport tunglabada taram na okri ngasi nungtil pung amaga makhairom tarakpa matamda Dr. T.H. Bapani Imphal International Airport tunglaki airport paumi singna hangiba wahang singi paukumda Dr. T.H.
Bhapanina mahak Ishorgi mafamda thagatpa phongdokli haiki. Result hek phangbaga mahak yamna harauki senapatida preparation tauba haurakpa matamdagi guide taunanaba leitabana mahak yamna waki amasung health ki issue kaya leibana mahak mai pakide adubu makha tarakpada mahak Imphal da laktuna mapungfana preparation tauduna manga suba attempt mai pakpani mahaki optional paper asi medical science oiki haina phongdoki. In 2022 I say interview ko yaw gibni ado matam da health issue so lai duna ko ba ge interview so pasana ka ho re ka chahi se kana careful way na so khala ga ai optional papers in medical science le ba ai so doctor amani na chahi mari manga pa gibni na ina kamya sida optional medical science optional pa se kana hai na ai khali ba du matam da ado bo ko se result ko matam de ai se marks se kita ni average way na phang de ba ko ai marks kita rank se kita name giving study material like the market the fellow doctors so katana hun da ba se ni lai to begi adu ma kita bego guidance abata ri ko Haujik amuk state asida ngasigi oikiba ayinga sage pau pijari ICAR Regional Center Lamphel Patagi Fangba report ki matung inang asi state asida khwaidigi sabagi chang Celsius degree kungamapan oiki aduga khwaidigi ingbagi chang na Celsius degree 39.8 mangani nukshita yaw baising manilgi chang na iyugda chada 38 amasung nungthilda na chada 59 oiki Aroibada maruwe pausing amukha na pijari Strong Laubi ki thaudok matungda pamdaba thaudok singthoraktana ba Tampaki district manga na thamlakiba mobile internet ki athingba makatana numit nini amaga sangdokre Strong Laubi ki thaudok ta tijin humjin bagi thaba kumang chawsina changsili miyamna asawa fathaduna lengakta mateng pangbina ba Home Minister Govindas Konthongjamna appeal tawrakli Strong Laubi ki terrorist bomb attack atubada tijinduna Chenaba Singh matakta matik chaba action lokat and BOI the Union Minister of State Ramdas Athawale na Union Home Minister Amit Shah takshin pe Amasung Nat ki chatnabi amadi haraw tayambaga loina Hindu lining chatpa singi sajibu cherau ba kumai ngasi Manipur gi mafam kayada pangthok na the Matang asida bulletin asilo shinjari Manipur miyam gi punsida kwaidigi hena maru oiba state asigi lepak asigi amadi malemgi e pau singi damak SKTV News pe mi tadru lebiu kurumjari